Arambai News Guwahati da Maitelongi Pau Tabariba Ihan Hanbumuktada Chingangbam Susitrani na Kurumjari. Husingasigi Samlapa Mariba Pau Sing Lobirase. Assam Cabinet na state asida revenue town gi system layeroi haikre. Warebasi ngasi ningthau kaban numittagi chanaba hogudabani hanaso Minister Piyush Hazarika na paumishingda phongdorakhi. Revenue town system gi mahutta town singda municipal board lehalagane. Board of Secondary Education Assam Sevana SSLC amadi AHM gi theory examination English ngani kunma thoida print tokiba question paper amadi answer booklet sing sizinaduna pangthokani hairi. Sagapam Gaura Ningsing Lupna Sinduna Lagliba March Mapan Yumsagisan Numit Ningtam Lanmi Sagapam Gauragi Kulhum Doi Suba Nogakiba Kumon Thoram Binakandi Tongkongda Pangtokadori Ningtam Lanmi Asigi Tongkongda Laiba Mitamda Haikat Lekat Amadi Mirakatuna Ikai Kumnagadori Thoramasida Miamsu Lengbiraknaba General Secretary Huirem Mani Mohan Singh Nathadorokpa Jerol Amana Pongdorakli Handakta Pangthokiba Manipurgi Assembly Mikhalgi Anisuba Tankaki Noma Watlingai Habadi March Marigi Numidangda Wangjing Tentagi Congress Mirep Moirangthem Hemantagi worker singna Yum Mai Thadok Bikraba Tenta Khongbalgi Imungi Awabada BJP Manipur Pradesh Yauna Lup Amadi Lanai Miyoi Kyana Khudaki Oiba Tengbang Piduna Imungasigi Awabada Saruk Yakre Ngasi BJP Manipur Pradesh ki General Secretary P Premananda Maitei State Secretary K Inaucha Devi Amadi Minority Morcha gi President Askar Alina Hakthengna Chatuna Imung asida khudaki oina lupa lising kuntra mateng pangki mateng panggi khongchera sida yaukiba P Premananda Maitei na phongdokibada asigumba miyoibagi minungsigi wangmada chathaba thong asi tungda thoktaba oisanu thogdogasi BJP Manipur Pradesh na yamna hakchina lawi haiki Ngasi ayuk Nature Care and Yoga Hospital Kongba Khitri Laikai gi Secretary Dr. K. Basantana Luchingba Kangbu amunasu imungasigi awabada mateng pangboina nongmada changdraba yadraba potlamsing amadi selgi mateng pangkhre Awang potsangmam khunok da laiba BJP ki youth sing amadi lamdamasigi saknaraba aiba sing Arun Kumar Nongmai Them KK Wahengbam Gunachandra Kakching Tabam Waikhom Bihari amadi atei miyoi kyana lanai oina chana thaknaba potlam sing setna inanaba phirol sing sel gi mateng pangduna awaba taraba imungasida mateng pangki Ningsing bayai tentha khongbal da laiba naur Rem Tomal Singh, Naurem Milan Singh, Amadi, Rakesh Naurem, Machin Manau Singh, Kendra Sigi, BJP Gi Mirep, Paunam Brozen Gi, Bot Ki Damak, Chen Chongi, Haibagi Damak, Congress Mirep, Moyangthim Hemantagi supporter Singh na, Petrol Bomb Lang Sinduna, Imungasi, Tumna Maithaki. Imungasigi Awaba the Tengbang Bagi Damak, Namakpo, Imungasigi Maiki Degisu, Tobimal Kangba Ulakle. Miyamna EVM Thugaikiba Technopal Kendragi polling station Mangada Amukhana Mikhal Pangthokpa Natraga Vote Masing Thibada Hariba polling station Mangasi Chatna Haloi Habagi order Mathok Trabade Ban blockade Yauna Kongjangkya Changchilagani Haina NPF Technopal Unit Ki President KH Layungna Lauthorakli Maring 5 Village Talaiba Party Sigi Office Pangthokiba Paugi Mipam Amada Thogdogadu BJP na State Forcing Manaraga Namphu Hapuda election Mai Paknaba Honarakpadagi Thokibani Hairakli Anisuba Tanka ki Thasigi Mangada Pangthokiba Mikhal da Yaukiba Ukrulamadi Sanapati District ki polling station Tarukta repoll Toragani Hayeng March Nipanda repolicy Pangthokadori Bane Hariba polling station Tarugasida Ayuki Pung Taret Tagina Nungtil Pung Mari Fauba Miamna Bot Hadaba Yananaba Sem Saba Loikre Maragasida Thengna Pungwa Pawamagi Matungina Thobal District ki Manung Channa Wangjing Tentha Kendragi polling station Kuntra Mari by Mapan Wangjing Hodambagi Mikhalsu Hayeng March Nipanda repoll Tauragane Ukraine da medical tamliba mahiroi shingi chahi manghandanaba thorang paikhalagani haina Union Minister of State for External Affairs and Education Dr. R.K. Ranjan na ngasi pawmishingda phongdorakre ngasi Ukraine da mahi tamduna leiruba Manipuragi mahiroi ahum Imphal Airport ta thunglabada makhoibu taramna okpagi thoramda Union Minister na wapamasi phongdorakibane Mapan lamda tamluba mahiroi sing India da makha tamtha hanaba hana leramba sit masingsu hengat halagani intern tawgadaba singsu condition amata thamdana yahal tawhalagani hanadi intern singasi India da tawhandabani adubu makhoi singasibu accommodate tawnanaba kanna honari hanasu Dr. Ranjan na makha tarakhi
ngasi thunglakiba mahiroi ahum adudi singzamai thokchom lekaidagi nongmaithem nikita kakwadagi takhelambam omlesh amadi uripok sorbon thingeldagi maibam lembi sanane lan manungda makoina thingnakiba khudong thiba kaya adubu palladuna chafam thakpam khangna bunker manungda makoina lotuna laikiba siren hek khongbaga bunker manungda muk chensinba siren khongba leplagana hostel da muk kakhalakpa ima ipabu amukhana uba phanglaroidra haina phawba yamnamak wana leirakhi haina pendana wakalakhi Panba yai Tamil Nadu ki CM Stalin nasu Ukraine dagi halakhiba medical mahiro lising amaga chani muk asi makhoi gi makha taba study India gi medical college singda loishilhanabagi thorang tawbinaba Prime Minister Narendra Modi da haizarakre Manipur ki mapandagi hidak mana amadi kwa mana pushilakpa aina thingkraba Manipur gi lalhaulob NRFM na kudaktagi athingba thamkre polam singasi nongthaki amadi makhagi lambida Manipur yoroklibani masina lamda masigi haksel amadi senmit londa achoba chitheng ama piri asida sunatana kanabagi mahutta khunai sibu mangbagi komda chongthahale masida sagai gi maitana siba kharana masagi ta khanduna chairamda thong sabiganu hiramasigi agency na kudaktagi toriba thabagasi lepkadabani warning pirakle Pungyar Kendrada NPF ki mireb ke laisio bu hatnanaba hotnaramba thong adubo All Tribal Students Union atsumna akan mamongda condemn tawrakle mirebasina bot thadaruraga halak kadabalambida bomama phumduna tamlamki amadi Hill Area Committee ki chairman suwariba ke laisio bom pokaibagi thukduk adudagi samnada hinghauki ADC bill inglisingini kunma thoibu saugatpa miyoi asigi punsida singnarakpa si pangdabagi thawongni tribal miyamgi interest ikaiba pibani tungda amuk thoktanaba mara leibasing phabiu haina atsumna hairakle Nakalamrom Dalibag Sigi State Manga the Pangtuki by Assembly Mikal Gamrinana, Tongan by national media saying na exit poll gi result Hydorokibada, G News na P by exit poll gi matungina de, Mikala Sida, BJP na sit Kuntrani Toidagina, Kuntrani Pan Pau gi manung the Pangani, Aduga Congress Samsung Congress ki Alliance na sit Tarani Toidagina, Taratret Pau Pangani Haide. Aduga News 18 na piba exit poll gi matungina de Manipura BJP na sit kuntaret tagina kuntrama thoi fawba phangani Congress ki alliance na sit tarama thoi dagina taratret fawgi manungda phangani haire Indian News na BJP na kulhumdoi dagina kunipan fawba aduga Congress ki alliance na tara dagina taramari fawgi manungda phangani su haire Pima ki exit poll gi matungina di BJP na kuntaret tagina kuntrama thoi aduga Congress na tarama thoi dagina tarataret fawgi manungda phangani su haire Ngasi Meghalaya gi CM Conrad Changmana Meghalaya amadi Assam ngam leiba chet naba khungang kuntra taruki manungda kuntra di Meghalaya da leigani haina state ani asigi regional committee singna recommend tawrakre haina assembly da phongdokhi hariba khungang kuntra taru asina lam square kilometer kuntra taruk dasmik mapan koli aduga hariba khungang kuntra asina koli ba lamna square kilometer tarani pangi area ni so haire Panba yaya samamadi Meghalaya gi CM animakna ngamkhai issue gi matang asida lagliba March mapan Union Home Minister ga Delhi da phaminaduna wari sanagadori bani Indiana Operation Ganga gi makhada lalangnaraba Ukraine da leiba Indian macha kaya leiba gadudagi puthorakpa leptri hojik phawda Indian lising 13 ka chamri hena puthorakre aduga hojik su Ukraine dagi Indian sing puthoraknaba Indian aircraft sing paishin khre haire Indian Singh Puba Indian Air Force Flight Rajesh Jo Poland dagi ngasi Delhi gi manak nakna Hindon Airport ta thunglakre panba yai ngasi thunglakiba passengers singi manungda kharani mamangda Cape Saharda bullet na panbadagi sokiba Harjot Singh koba Indian mahiri amasu yaurakhe ngasi gi asina Budapest gi tholakpa mahiroi singi aroiba batch ne ngasi punna Indian lising amaga chahum taramari flight ta puthorakhi masiga loinana haukiba February kuni thoidagi akanaba flight ta puthorakhiba Indian singi machine lising 13 ka chamri sukhrabane cheraga sida Ukraine dagi halakraba Indian mairoi singna Union Minister G Kishan Reddy gi matakta pendaba phongdorakhi Minister sibu usina dabatana tana mahakna pirakpa harau nungaiba phongdokpagi leigi khudol du fawba lau haiba yakhide
यूपी की मतंगदसु अंगनबगी एग्जिट पोल मतुंगिना बीजेपी ना सीट चनी हेना फंगनी हाइरी समाजवादी पार्टी सु बीजेपी गा यामनमक नकनना कंटेस्ट तौगनी हाइना एग्जिट पोल असिना लाइफाउ पीरी अदुबो मैट्रिक्स नदी बीजेपी ना चनीगा हुम्फुनिथोइदगिना चनीगा हुम्बुत्रा तरेत फाउबगी मनुंगदा फंगनी अदुगा एसपी ना सीट चामगा तरामापनदगिना चामगा कुंथ्रामरी फाउबगी मनुंगदा फंगदुना अनिसुबदा चेनगनी सु हाइरी अदुबो पंजाब तदी एग्जिट पोल की मतुंगिना माई पाक ख्वाइदिगी मसिंग यामना फंगबा पार्टी असी आपना ओइगनी हाइना एग्जिट पोल मरीना लाइफाउ पिरखरे इंडिया टुडे एक्सिस की मतुंग इनदे पंजाब ता आपना लेंगाक सेमगनी हाइबसिने आपना सिट हुमद्रा तरुक्तगिना मरफुतरा फाउबगी मनुंगदा फंगनी कांग्रेस ना तरामापनदगिना कुंथ्रामाथोय फाउबगी मनुंगदा अदुगा बीजेपी ना अमदगिना मरी अमदी शिरोमणि अकाली दलना सीट तरेतगिना तरामाथोय फाउबगी मनुंगदा फंगनी हाइरी पंजाब ता पुन्ना सीट चामगा तरामापन ने गवादना अंगनबगी एग्जिट पोल मतुंगिना बीजेपी ना ख्वाइदिगी सीट यामना फंगबा पार्टी ओइगनी सु हाइरी अदुगा उत्तराखंडना बीजेपी अमदी कांग्रेस की मरकता यामना नकनना फाइट तौगनी हाइरी ETG रिसर्च की मतुंगिना उत्तराखंड बीजेपी ना सीट कुंथ्रा निपान कांग्रेस ना कुंथ्रा अमदी आपना सीट अमा फंगनी अपुनबा सीट की मसिंगना हुम्बुद्राने सी वोटर की मतुंगिना बीजेपी ना सीट कुंतरुक्तगिना कुंथ्रानिथोय कांग्रेस ना कुंथ्रानिथोयदगिना कुंथ्रानिपान फाउबगी मनुंगदा फंगनी हाइरी अमदी टाइम्स नाउ वेटो की मतुंगिना दे बीजेपी ना कुंथ्रा तरेत कांग्रेस ना कुंथ्रामाथोय आपना अमा अमदी अतै अतैना सीट अममम फंगनी हाइरी रशिया ना मतम खरगी ओइना सीज फेयर लाउथोक्लिबा सीज फेयर असी मरोइना लान ना चाहलबा सर खरदगी सिविलियन सिंग चटखिबा याननबगिदमक्तनी हाइरी असुमना ह्यूमैनिटेरियन कॉरिडोर सिंग हांगदोखरे सीज फेयर असीगी मांगोइना इंडिया की प्राइम मिनिस्टर नरेंद्र मोदी ना प्रेसिडेंट व्लादिमीर पुतिन अमदी यूक्रेन की प्रेसिडेंट जेलेंस्की गसु वारी शानाखिबगा लोइना प्रेसिडेंट पुतिन दा यूक्रेन की प्रेसिडेंट जेलेंस्की गा वारी शानानबसु हाइजकी प्राइम मिनिस्टर नरेंद्र मोदी ना जेलेंस्की दा यूक्रेन दा पंद्रा लरिबा इंडियन सिंग पुथोरकपदा माकी लेंगाकनसु मतेंग पांगबिनबा हाइजकी पनबा याय प्राइम मिनिस्टर नरेंद्र मोदी ना होकिबा फेब्रुअरी 14 दगी हौरखिबा रशिया अमदी यूक्रेन लान असिगी मरक्ता प्रेसिडेंट अनिगा अनिरक वारी शानाख्रबने प्रेसिडेंट पुतिन गना होकिबा फेब्रुअरी 14 अमदी मार्च 2 दा अदुगा प्रेसिडेंट जेलेंस्की गना होकिबा फेब्रुअरी 13 अमदी मार्च 3 ता वारी शानाखी ओरक्लिबा फिबम असी मालेमगी लेबाक कयाना तरामना ओख्रे सीज फेयर लाउथोख्रबा मफम मरी अदुदी केप सहर खर्किव मारिउपोल अमदी सुमिनी ngasi ayuktagi सीज फेयर चनबा हौखिबगा लोइना कॉरिडोर हांगलिंगे सिदा यूक्रेनदगी लेबाक कयाना मखोई मखोईगी सिटीजन सिंग लोकथोकनबा हौख्रे मरगसिदा थेंगना फंगबा पावमगी मतुंगिना रशिया अमदी यूक्रेन की फॉरेन मिनिस्टर सिंग यामना थुनमक टर्की दा फमिनदुना वारी सानरबा यारी अदुबो रशिया ना मतम खरगी ओइना सीज फेयर लाउथोक्लिबासी कीप याउना मरोइबा सहर खरदा अकनबा लांजंग मखा ताना चंगसिनबगी थौरांग यातलिब्रा हाइबगी चिंगनबा वाहंग कया अमसु हंगनरकले चरगसिदा यूक्रेन दा लंदाबा सिदा सिननबा सीरियन फाइटर कया रशिया ना रिक्रूट तौई हाइबगी पाव अमसु लाखले फिबम असिदनी यूक्रेन की प्रेसिडेंट जेलेंस्की ना यूक्रेन बु नो फ्लाई जोन लाउथोक्नबा कन्ना तक्सिलखिबा दु नेटो ना यारक्तबदगी जेलेंस्की ना नेटो की मतक्ता कन्ना हुल्लदनसु nganglakhi नेटो ना यूक्रेन लांदा हक्थिंगना याउनिंगदबता नतना नेटो की एलाई लेबा कयाना पुतिन गा फोंगना येंथिनबा पामदे हाइबसिसु मयेत सेंगना उल्लखली फिबम असिदा यूक्रेन अमदी जेलेंस्की नेटो दगी थापतोरकपा याबगी फिबम अमसु लाखली अमरोमदा रशिया दा एंटी वार की प्रोटेस्ट कनखलकपगा लोइना प्रोटेस्टर सिंगी मथक्ता फाब पुनबा क्या चथरकपदगी मालेम की मित्येंगदा ह्यूमन राइट्स खोंगोइनबगी मराल रशिया की मथक्ता सिरकले असिदा सुनतना पुतिन की मिंगचत थियनबगी चारबा मरम अमा हाइबदसु मसिना ओइरकले रशिया अमदी यूक्रेन लान मरक्सिदा यामनमक पुनिंग नुंगसिनिंगाय ओइबा वारी अमा लाखले चही 13 की नुपा मचा अमना मखुत्ता फोन नंबर इरगा यूक्रेन दगी स्लोवाकिया यौरखे चही 13 की नुपा मचा सिना ब्लैक पैक
plastic bag passport puraga makutta telephone number ama isilaga lan marakta kha nongpok Ukraine gi Zaporizhzhia kilometer lising ama landuna masa matomta Ukraine gi nongpok thangba ngamkhei lan bangamkhi nupa macha sigi makutta iramba telephone number loina ma gi passport manungda chemachet ama thupchinduna yaurambadagi ngamkhei gi official singna Slovakia da leiba nupa macha sigi mari mata singa pau phauna handuna mahakpu lowba lakhankhi mahaki mapa mama animakti Ukraine da leithaudaba yadabadagi mahak matomta lakhibani volunteer singna nupa macha sida mateng pangbaga loina chana thaknabagi potlam kayasu pikhi aroibada ngasi tentakpa maroiba pau khara Dimapur Hospital da laying liba NSN IM gi luchingba TH muibagi hakchangi phibam hanadagi pagalakle khudong tiningai oidre hairi awang nongpok tagi seat marigi Rajya Sabha gi mikhal lagliba March 18 da pangthoklagani masida Assam gi oina seat ani amadi Nagaland amasung Tripura gi seat amamam yauri Maoist luchingba Arun Kumar Bhattacharjee alias Kanchanda Kasar district tagi phakre National Stock Exchange ki Chief Executive Arambai Chitra Ram Krishna Indian Stock Exchange da aranba thong kaya chatharamba amadi aron athup kaya lik oirambadagi CVI na phajinkre haukiba pung kunmari asida India da COVID ki anoba positive case lising mariga chahum phangki humpu tarukna COVID namra moiduna laikhide Indian origin New Delhi da pokhiba Nishant Batrana nasaga khusamnaduna thada ahan boina 4G network sembagi thodang lawkhre North Frontier Railway na long distance trains habdi lamsang chenba train singi matam hongdok hongjin tawkhre UPF amadi KNO ga lengak chathanariba suspension of operation sugi matam chahi amaga muk makha tana sangdokre amadi Brent crude oil gi mamal barrel amada US dollar chamaga kuntra yaukibadagi malem gi mafam kayada petrol amadi diesel gi mamal hengalaklagani ngasi gi na Arambai news Guwahati da maitilon gi pau sandok chaba matang solution jaba ga loinana tabiriba singbo amkasu hana khurumjare